Tarapapan pharaklaba Manipur thokliba irang asi center amadistat Leingakna loishinbagi mahut Ikhengtana Thallaba Lamdam Oihannaba Hotnaraklibasi asi Yaba Ngamloi haina all Manipur Meitei Pangal club organization AMMPACO na phongdorakli hirapasiga mari leinana AMMPACO gi general secretary na thadorakpa cherol amana hai Manipuri India gi saruk ama natabagum tarapapan pharaklaba irang asigi waroisin puraktaba haibasi Manipur bu bachetana thugaina bu hotnabani yumthangnariba Myanmar gi sangsilaklab illegal immigrant sing mapung phana laksinduna Manipur gi demography da ahongba leitanaba amadi kanglum phurup khenaba leitaba lamdam ama Oihannaba singadabani hadak zaribam district thokliba ethnic cleansing man bathong asi mapako na thamoi sengna nugaitaba phawi loinana thaudok aduna leikhindaba miyoi sing imung manungna thengna horiba awaba dasu saruk yari Act is policy na lamdam asi saukhatpagi anongba mayon amada puraklagani haina khaliba asi mangphau nanaba homeland gi banglan sagatliba loishinhaba chumgani madu natrabadi Manipur gi tumgi laibak leppada mangam san mangam loi haina cherolis na makhatari Morompat police station ni panungchan na laibak kurai thawdam da laiba no district